ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯠꯆꯟꯗ꯭ꯔ ꯁꯔꯃꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯆꯌꯣꯜꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯒꯤ ꯇꯣꯄꯤꯛꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯔꯤꯂꯤꯐ ꯍꯥꯏꯕꯁꯤꯗꯅꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯂꯣꯛꯗꯥꯎꯟꯁꯤ ꯅꯨꯃꯤꯠꯁꯦ ꯑꯦꯔꯥꯎꯟ ꯅꯨꯃꯤꯠ 4 ꯁꯨꯖꯜꯂꯛꯄ ꯑꯗꯨꯅ ꯂꯣꯛꯗꯥꯎꯟꯒꯤ ꯅꯨꯃꯤꯠ 4 ꯁꯨꯔꯛꯄꯁꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯃꯔꯤꯁꯤꯡ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯈꯟꯅꯅꯕ ꯇꯟꯖꯥꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯔꯦꯀꯣꯔꯗ ꯗꯇꯥꯁꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯄꯟꯗꯤ ꯄꯟꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯍꯧꯔꯛꯄꯒꯤ ꯑꯣꯏꯅ ꯍꯣꯝ ꯁꯔꯚꯤꯂꯦꯟꯁꯀꯤ ꯍꯦꯗ ꯑꯦꯗꯚꯥꯏꯖꯔꯤꯗ ꯊꯝꯈꯤꯕꯁꯤ 486 ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯣꯝ ꯁꯔꯚꯤꯂꯦꯟꯁꯁꯤ ꯃꯇꯝꯁꯤꯐꯥꯎꯗꯤ ꯍꯣꯝ ꯁꯔꯚꯤꯂꯦꯟꯁꯇ ꯂꯩꯌꯣ ꯍꯥꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈꯤꯕꯁꯤꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯅ 336 ꯍꯣꯝ ꯁꯔꯚꯤꯂꯦꯟꯁꯇ ꯂꯩꯈꯤꯕ ꯄꯦꯔꯦꯠꯇꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯝꯄꯜ ꯊꯥꯈꯤꯕꯁꯤ 56ꯅꯤ 56ꯃꯛ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ 56ꯒꯤ ꯃꯅꯨꯡꯗ ꯅꯍꯥꯟ UKꯗꯒꯤ ꯍꯜꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯆꯍꯤ 19ꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯗ ꯁꯔꯀꯥꯔꯅ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯕ ꯇꯥꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯐꯦꯁꯤꯂꯤꯇꯤꯗ ꯄꯨꯟꯅ ꯂꯩꯔꯤꯕ ꯃꯁꯤꯡꯁꯤ 209ꯅꯤ 209ꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯗꯇꯥꯅꯤ ꯃꯊꯪ ꯍꯣꯔꯦꯟ ꯁꯨꯝ ꯑꯩ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯗꯇꯥꯁꯤꯡ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯗꯇꯥꯁꯤꯡ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯀꯤꯕꯝꯗꯤ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯁꯣ ꯐꯥꯔ ꯑꯦꯖ ꯂꯣꯛꯗꯥꯎꯟ ꯃꯁꯤꯡ ꯅꯨꯃꯤꯠꯁꯦ ꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅꯤꯅ ꯔꯤꯂꯤꯐꯀꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁꯤꯡꯒꯤ ꯀꯔꯤꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯁꯤꯡꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯤ ꯑꯃꯁꯨꯡ ꯀꯔꯥꯏꯋꯥꯏꯗ ꯈꯤꯇꯪ ꯄꯦꯟꯗꯕ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯁꯨꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕ ꯑꯃꯅ ꯆꯞ ꯆꯥꯅ ꯂꯣꯛꯗꯥꯎꯟ ꯍꯥꯏꯗꯨ ꯂꯩꯔꯤꯕꯅꯤna ꯍꯧꯖꯤꯛꯇꯤ ꯔꯤꯒꯨꯂꯔ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯗꯦꯁꯤꯡꯗ ꯖꯦꯅꯔꯦꯜ ꯅꯨꯃꯤꯠꯁꯤꯡꯗ ꯐꯪꯉꯝꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯛꯇꯤ ꯐꯪꯕ ꯉꯝꯃꯣꯏ ꯈꯔ ꯃꯈꯩ ꯀꯟꯅ ꯍꯣꯠꯅꯕ ꯍꯧꯖꯤꯛꯇꯤ ꯋꯥꯔ ꯂꯥꯏꯛ ꯁꯤꯆꯨꯋꯦꯁꯟꯅꯤ ꯏꯚ꯭ꯔꯤꯋꯦꯌꯔ ꯏꯟ ꯗ ꯋꯥꯔꯜ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯇ ꯈꯟꯅꯖꯅꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯗꯤ ꯑꯩꯒꯤ ꯑꯩꯊꯪꯗ ꯐꯝꯕꯤꯔꯤꯕꯁꯤ ꯅꯃꯩꯔꯥꯛꯄꯝ ꯏꯗꯤꯁꯟ ꯃꯩꯇꯩ ꯄ꯭ꯔꯁꯤꯗꯦꯟ ꯗꯦꯁꯥꯝꯅꯤ ꯑꯩ ꯍꯥꯟꯅ ꯏꯗꯤꯁꯟꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯏꯗꯤꯁꯟꯒꯤ ꯑꯣꯏꯗ ꯑꯩꯒꯤ ꯍꯦꯛꯇꯪꯅ ꯐꯝꯃꯤꯟꯅꯖꯔꯤꯕꯁꯤ ꯍꯦꯃꯟꯇꯀꯨꯃꯥꯔ ꯅꯤꯒꯣꯝꯕ ꯏꯗꯤꯇꯔ ꯁꯅꯥꯂꯩꯕꯥꯛꯅꯤ ꯑꯩ ꯇꯥꯃꯣꯒꯤ ꯃꯇꯝꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯃꯣꯇ ꯏꯍꯥꯟ ꯂꯥꯛꯆꯔꯒꯦ ꯃꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤꯅ ꯑꯀꯤꯕ ꯑꯃꯗꯤ ꯂꯣꯏꯅ ꯐꯥꯎꯍꯜꯂꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯍꯣꯜ ꯋꯥꯔꯜꯒꯤꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯗꯩꯗ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯂꯣꯛꯗꯥꯎꯟꯒꯤ ꯅꯨꯃꯤꯠꯁꯤꯡꯁꯦ ꯃꯁꯤꯡ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯆꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯍꯟꯕꯒꯤ ꯑꯦꯔꯤꯌꯥꯒꯤ ꯁ꯭ꯋꯥꯏꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯋꯥꯡꯕ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤꯀꯣ ꯐꯪꯉꯤ ꯐꯪꯗꯦ ꯐꯪꯍꯜꯂꯤ ꯑꯗꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯅ ꯍꯧꯖꯤꯛꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯁꯔꯀꯥꯔꯅ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯃꯥꯒꯤ ꯁꯨꯄꯔꯚꯤꯖꯟꯗ ꯍꯥꯏꯕ ꯇꯥꯏ ꯌꯥꯝ ꯀꯟꯅ ꯌꯦꯡꯁꯤꯜꯂꯒ ꯁꯤꯑꯦꯝꯒꯤ ꯀꯔꯤꯒꯤꯁꯤꯗ ꯍꯥꯡꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯁꯦ ꯉꯁꯥꯏ ꯍꯧꯕꯗ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯃꯗꯨꯗꯤ ꯈꯔ ꯐꯪꯕ ꯈꯔ ꯋꯥꯅ ꯐꯪꯕꯗꯨꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯄꯦꯟꯊꯣꯛꯄꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯆꯪꯉꯤ ꯍꯥꯟꯅ ꯐꯪꯉꯝꯕ ꯑꯗꯨꯃꯥꯏꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯋꯥꯏꯗꯨꯃꯗꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯐꯪꯉꯤꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗꯨ ꯑꯣꯏꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 12ꯅꯤꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯀꯤꯗꯤ ꯅꯨꯃꯤꯠ 12ꯅꯤꯁꯤ ꯍꯦꯟꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯂꯥꯛꯄꯁꯦ ꯀꯩꯊꯦꯜꯗ ꯂꯥꯛꯑꯒ ꯅꯨꯄꯤ ꯃꯌꯥꯝ ꯎꯅꯕꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯥꯔꯆꯀꯤ ꯇꯥꯡ 12 ꯑꯣꯏꯕ ꯑꯣꯏꯅꯤꯡꯉꯤ 12ꯁꯤꯗ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯏ ꯁꯥꯗꯣꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃ ꯂꯥꯛꯄꯅꯤꯅ ꯃꯤꯌꯥꯝ ꯄꯨꯟꯕꯁꯦ ꯑꯩꯈꯣꯏ ꯑꯁꯤ ꯃꯇꯝ ꯆꯥꯐꯥꯠꯇꯦ ꯌꯥꯔꯒꯗꯤ ꯀꯩꯊꯦꯜ ꯐꯝꯕꯁꯤ ꯂꯦꯞꯄꯤꯌꯣꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯃꯈꯛ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯐꯝꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯑꯩꯈꯣꯏ ꯂꯦꯞꯊꯣꯛꯑꯁꯤ ꯍꯥꯏꯅ ꯃꯣꯏ ꯋꯥꯔꯦꯞ ꯂꯧꯕ ꯑꯃ ꯑꯩ ꯇꯥꯈꯤ ꯑꯗꯒꯤꯗꯤ ꯈꯔ ꯑꯃꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯕ ꯌꯥꯎꯈꯤ ꯊꯥ 3 ꯀꯩꯊꯦꯜ ꯂꯦꯞꯁꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯃꯦꯟꯅ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯀꯩꯊꯦꯜ ꯊꯤꯡꯕꯒꯤ ꯋꯥꯔꯦꯞꯁꯤ ꯂꯧꯈꯤ ꯀꯩꯊꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯣꯏꯕ ꯀꯩꯊꯦꯜ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯦ ꯑꯁꯤꯅ ꯀꯣꯟꯅꯅꯦ ꯍꯥꯏꯕ ꯌꯥꯏ ꯃꯅꯤꯄꯨꯔ ꯒꯃꯦꯟꯠꯀꯤꯗꯤ ꯃꯥꯡꯖꯧꯅꯅ ꯂꯧꯈꯠꯂꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯒꯗꯕꯅꯦꯕ ꯑꯗꯒꯤ 12 ꯂꯩꯔꯦ ꯅꯣꯡꯉꯥꯜꯂꯦ 24ꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯅ ꯂꯥꯎꯊꯣꯛꯑꯦꯕ ꯅꯨꯃꯤꯠ 12ꯅꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯂꯣꯛꯗꯥꯎꯟ ꯇꯧꯅꯤꯅ ꯍꯥꯏꯔꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯁꯤ ꯆꯞ ꯂꯦꯞꯄ ꯍꯥꯏꯕꯅꯤ ꯏꯃꯨꯡꯗ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯣꯏ ꯂꯩꯅꯕ ꯍꯥꯏꯕꯅꯤ ꯀꯥꯔꯐ꯭ꯌꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯔꯣꯝꯗ ꯍꯥꯏꯔꯦ ꯀꯥꯔꯐ꯭ꯌꯨ ꯋꯥꯍꯩꯁꯤ ꯂꯩꯇꯦꯗꯅ CRPCꯒꯤ ꯁꯦꯛꯁꯟ
ꯆꯥꯝꯃ ꯅꯤꯐꯨ ꯃꯔꯤꯒꯤ ꯃꯈꯥꯗꯨꯗ ꯀ꯭ꯂꯣꯁ ꯑꯗꯨ ꯑꯗꯥꯅꯤ 1 2ꯅꯦꯅ ꯌꯥꯎꯕ ꯁꯦꯛꯁꯟ 1 2ꯅꯦꯅ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨꯅ ꯍꯥꯏꯕꯅꯦꯕ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯁꯤ ꯀꯔꯤ ꯀꯔꯤꯗ ꯀꯅꯥ ꯀꯅꯥꯗ ꯌꯥꯅꯤ ꯀꯅꯥ ꯀꯅꯥꯗ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯣꯠꯈ꯭ꯔꯕꯅꯦꯕ ꯍꯦꯛꯇ ꯈꯧꯖꯦꯡꯗ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯒꯃꯦꯟ ꯍꯦꯛꯇ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯇꯧ ꯌꯥꯄꯣꯟꯇꯦꯕ ꯌꯨꯝꯗ ꯂꯩꯕꯁꯤꯗ ꯀꯔꯤ ꯆꯪꯒꯦꯁꯤ ꯆꯪꯉꯤꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯆꯥꯅꯕ ꯂꯩꯇ ꯌꯥꯄꯣꯟꯇꯦ ꯆꯥꯅꯕ ꯌꯥꯎꯗ꯭ꯔꯕ ꯌꯨꯝꯗ ꯀꯅꯥꯅ ꯂꯩꯉꯝꯗꯣꯏꯅꯣ ꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯑꯝꯇ ꯂꯩꯇꯦ ꯃꯌꯥꯝ ꯈꯪꯕꯤꯔ ꯅꯨꯡꯉꯥꯏ ꯂꯣꯏꯅꯃꯛꯅꯤꯀꯣ ꯑꯗꯨꯅ ꯆꯥꯅꯕꯁꯤ ꯌꯥꯝ ꯃꯔꯨꯅꯦꯕ ꯉꯁꯥꯏ ꯀꯣꯏꯁꯟꯗꯨ ꯂꯥꯛꯆꯗꯣꯏꯅꯤꯀꯣ ꯂꯥꯛꯇꯣꯏꯁꯦ ꯀꯣꯏꯁꯟꯗꯨ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯒꯃꯦꯟꯅ ꯂꯣꯏꯅ ꯄꯤꯅꯤꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯕꯥꯔꯤꯗ ꯆꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯕ Yes. ꯌꯥꯔꯣꯏꯕ ꯃꯌꯥꯝ ꯒꯃꯦꯟꯅ ꯄꯤꯗꯣꯏꯁꯤ ꯑꯀꯛꯅꯕ ꯆꯥꯡꯅꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏ ꯑꯔꯩꯕ ꯃꯤꯁꯨ ꯌꯥꯎꯅꯤ ꯂꯩꯇꯕ ꯃꯤꯁꯨ ꯌꯥꯎꯅꯤ ꯑꯔꯩꯕ ꯂꯩꯇꯕ ꯌꯥꯎꯗ ꯍꯦꯛꯇ ꯊꯤꯗꯅ ꯄꯨꯂꯞ ꯍꯦꯛꯇ ꯒꯃꯦꯟ ꯏꯝꯄ꯭ꯂꯣꯏꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯂꯥꯈ 19,000ꯅꯤ ꯍꯥꯏ ꯂꯥꯈ 19,000ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯈ 14,000ꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯅꯞꯁꯥꯒꯤ ꯀꯥꯔꯗꯁꯤ ꯐꯪꯉꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯦꯛꯀꯤ ꯀꯥꯔꯗꯁꯤ ꯃꯥꯅ ꯒꯃꯦꯟꯅ ꯄꯤꯔꯤꯁꯦ 24 ꯂꯥꯈꯁꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯂꯥꯈ ꯑꯃꯅ ꯏꯝꯄ꯭ꯂꯣꯏꯅꯦꯅ ꯄꯥꯔꯁꯤ ꯂꯥꯈ ꯑꯃꯁꯤ ꯏꯝꯄ꯭ꯂꯣꯏꯅꯦꯅ ꯄꯥꯔꯁꯤ ꯏꯝꯄ꯭ꯂꯣꯏꯗꯨꯒꯤ ꯃꯈꯥꯗ ꯃꯤ ꯃꯔꯤ ꯃꯥꯏ ꯃꯥꯏ ꯏꯃꯨꯡꯗꯨꯒꯤ ꯂꯩꯌꯦꯅ ꯄꯥꯀꯥꯟꯗ ꯂꯥꯈ 19,000ꯅꯤ ꯌꯥꯝꯅ ꯂꯦꯝꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯄꯨꯂꯞ ꯀꯣꯟꯁꯤꯜꯂꯁꯤꯅ ꯉꯁꯥꯏꯒꯤ ꯅꯞꯁꯥꯒꯤ ꯆꯦꯡꯁꯤ ꯃꯇꯝ ꯈꯔꯒꯤ ꯋꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯤ ꯀꯣꯟꯁꯤꯜꯂꯁꯤꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯗꯒꯤ ꯂꯥꯏꯔꯕꯁꯨ ꯄꯤꯔꯦ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯄꯤꯔꯦ ꯊꯕꯛ ꯇꯧꯕ ꯃꯤꯁꯨ ꯄꯤꯔꯦ ꯇꯧꯗꯕ ꯃꯤꯁꯨ ꯄꯤꯔꯦ ꯑꯗ ꯂꯨꯔꯤꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯄꯅꯦꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯈꯔ ꯐꯪꯕ ꯈꯔ ꯐꯪꯗꯕ ꯌꯥꯎꯕ ꯈꯔꯗꯤ ꯂꯩꯅꯦꯕ ꯂꯩꯅꯗꯤ ꯒꯃꯦꯟꯅꯗꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯃꯦ ꯑꯗ ꯄꯣꯂꯤꯁꯤꯗꯨꯗ ꯌꯧꯁꯜꯍꯧꯗꯕ ꯈꯔꯁꯨ ꯌꯥꯎꯕ ꯌꯥꯏ ꯗꯦꯟ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯄꯗ ꯏꯝꯄ꯭ꯂꯤꯃꯦꯟꯇ ꯊꯕꯛꯇꯣ ꯑꯣꯟꯊꯣꯔꯛꯄꯗ ꯑꯍꯣꯕ ꯃꯌꯥꯝ ꯂꯩꯕꯁꯨ ꯌꯥꯎꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯂꯥꯛꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯎꯅꯔꯒ ꯈꯠꯅꯔꯒ ꯇꯧꯕ ꯀꯥꯟꯅꯗꯦꯕ ꯀꯗꯥꯏꯗ ꯍꯣꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯍꯣꯕꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯀꯃꯤꯇꯤ ꯑꯃ ꯂꯩꯔꯤꯅꯦꯕ ꯀꯃꯤꯇꯤꯗꯨ ꯆꯠꯂꯒ ꯑꯗꯨꯝ ꯐꯪꯒꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯗꯨꯗꯤ ꯀꯔꯤꯅꯣ ꯌꯨꯝ ꯑꯃꯗ ꯃꯤ ꯀꯌꯥ ꯂꯩꯒꯦꯁꯦ ꯃꯥꯅ ꯃꯤꯁꯤ 10 ꯂꯩꯔꯝ ꯇꯥꯔꯕ ꯃꯤ 10ꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯉꯣꯏꯕ ꯌꯨꯝ ꯑꯃꯗ ꯄꯤꯗꯣꯏꯁꯦ ꯑꯣꯟꯂꯤ ꯃꯤ 4 ꯈꯛꯇꯅꯦꯕ ꯃꯉꯣꯟꯗ ꯄꯤꯗꯣꯏ ꯃꯤ 4ꯅꯦ ꯂꯧꯅꯦꯕ ꯏꯃꯨꯡ ꯑꯃꯗ ꯃꯤ 4 ꯂꯩꯌꯦꯅ ꯄꯥꯅꯦꯕ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯗ ꯃꯤ 4 ꯌꯧꯗꯅ ꯃꯤ 2ꯗꯪ ꯂꯩꯇꯥꯔꯕ 2ꯗꯨꯗꯪ ꯐꯪꯅꯦꯕ ꯈꯦꯠꯅꯕꯁꯤꯅꯤꯀꯣ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯆꯞ ꯃꯥꯟꯅꯩ ꯅꯍꯥꯟꯋꯥꯏꯒꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀꯨꯔꯤꯇꯤ ꯑꯦꯛꯀꯤꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯌꯨꯝ ꯑꯃ ꯃꯤ 10ꯅ ꯆꯥꯔꯦ 10 ꯆꯥꯀꯥꯟꯁꯤꯗ ꯃꯥꯅ ꯐꯪꯗꯣꯏꯁꯦ ꯃꯤ 4ꯒꯤ ꯐꯪꯅꯦꯕ ꯃꯤ 4ꯁꯦ ꯀꯩꯅꯣ ꯀꯦꯖꯤꯗ ꯃꯤ ꯑꯃꯃꯝꯗ ꯀꯦꯖꯤ 4 ꯄꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ 4 ꯑꯣꯏꯇꯥꯔꯗꯤ ꯃꯤ 13 16 ꯌꯨꯝ ꯑꯃꯗ 16 ꯀꯦꯖꯤ ꯐꯪꯒꯅꯦꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯂꯥꯛꯀꯥꯟꯁꯤꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯉꯁꯥꯏꯗꯣ ꯃꯤ 4ꯗꯣ ꯃꯤ 5 ꯍꯥꯏꯕ ꯉꯝꯗꯧ ꯃꯥꯜꯂꯦ ꯃꯤ 5ꯅꯤ ꯃꯤ 5 ꯄꯥꯅꯦꯕ ꯃꯤ 5 ꯄꯥꯔꯅꯤ ꯃꯤ 5 ꯍꯥꯏꯇꯥꯔꯗꯤ ꯀꯦꯖꯤ 10 ꯐꯪꯅꯦꯕ ꯃꯥ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯤ 5ꯁꯤ ꯅꯠꯇꯕ ꯃꯤ 2ꯗꯪ ꯆꯥ ꯇꯥꯔꯒꯗꯤ ꯀꯦꯖꯤ 4 9 ꯐꯪꯅꯦꯕ ꯑꯗꯣ ꯃꯤ ꯑꯃꯗ ꯀꯦꯖꯤ 4 ꯄꯤꯔꯒ ꯊꯥ ꯑꯃ ꯁꯤꯟꯅꯧ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏꯕ ꯑꯩ ꯍꯥꯏꯁꯤ ꯌꯥꯕꯤꯅꯤꯡ ꯈꯜꯂꯤ ꯀꯦꯖꯤ 4ꯁꯤ ꯃꯤ ꯑꯃꯅ ꯁꯨꯝ ꯆꯥ ꯇꯥꯔꯒꯗꯤ ꯑꯩꯅ ꯈꯟꯕꯗ ꯅꯨꯃꯤꯠ ꯑꯩꯈꯣꯏ 9ꯗꯒꯤ ꯍꯦꯟꯅ ꯆꯠꯂꯣꯏꯕ ꯑꯣꯟꯂꯤ 8 ꯗꯦꯖꯇ ꯍꯦꯟꯅ ꯆꯠꯂꯣꯏ ꯄꯋꯥ ꯑꯃꯃꯝ ꯆꯥꯏꯅ ꯈꯜꯂꯁꯨ ꯅꯨꯃꯤꯠ 9ꯗ ꯂꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯤꯃ ꯊꯥ ꯑꯃ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯨꯃꯤꯠ 50ꯅ ꯁꯥꯏ ꯂꯧꯅꯤ ꯅꯨꯃꯤꯠ 9ꯅꯤ ꯆꯦꯡ ꯄꯤꯔ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯑꯇꯩꯗꯤ ꯆꯥꯗ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕ ꯑꯃ ꯂꯩꯌꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯂꯣꯛꯗꯥꯎꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯋꯥꯕ ꯅꯪꯅꯤꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯆꯦꯡꯁꯦ ꯑꯍꯥꯟꯕꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯄꯨꯔꯅꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯤꯗ ꯄꯤꯔꯤꯗꯅ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯁꯦꯟꯁꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯂꯣꯏ ꯁꯨꯅ ꯄꯤꯔꯅꯤ ꯗꯦꯟ ꯅꯦꯛꯁ ꯔꯥꯎꯟ ꯑꯃ ꯂꯥꯛꯑꯅꯤ ꯆꯦꯡ ꯂꯥꯛꯇꯣꯏꯁꯤ ꯀꯩꯗꯧꯔꯦ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯁꯦꯟꯁꯤ ꯄꯩꯁꯥꯁꯤ ꯄꯨꯅꯦꯕ ꯂꯨꯄꯥ 3 ꯄꯤꯕ ꯄꯣꯠꯁꯦ ꯑꯗꯣ 3ꯁꯨꯕ ꯔꯥꯎꯟꯗꯗꯤ ꯂꯨꯄꯥ 3 ꯄꯤꯕ ꯆꯦꯡꯁꯦ ꯉꯁꯥꯏ ꯃꯁꯥ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗꯨꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯦ ꯊꯥ 3ꯅꯦꯕ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏ ꯆꯦꯡꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯤꯅꯦꯕ ꯂꯥꯟꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯗꯒꯦꯕ ꯑꯁ ꯑꯩꯒꯤ ꯆꯦꯡ ꯄꯤꯗꯦꯅ ꯒꯃꯦꯟꯗ ꯀꯞꯄ ꯌꯥꯒꯗ꯭ꯔꯣ ꯇꯥꯏꯅ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯁꯨ ꯈꯔ ꯌꯦꯡꯒꯗꯕꯅꯦꯕ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯔꯨꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯐꯪꯉꯤꯒ ꯑꯗꯥ ꯐꯪꯗꯦꯒ ꯃꯁꯤꯡ ꯌꯥꯝꯃꯤꯒ ꯌꯥꯝꯗꯦꯒꯅ ꯇꯧꯕꯁꯦ ꯃꯥꯏ ꯐꯪꯐꯝ ꯊꯣꯛꯄꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯐꯪꯗꯕꯗꯣ ꯈꯠꯅꯕ ꯅꯠꯇꯕ ꯆꯩꯅꯕ ꯅꯠꯇꯕ ꯂꯥꯎꯅꯕ ꯅꯠꯇꯕ ꯃꯥꯒꯤ ꯐꯣꯔꯝ ꯑꯃꯗ ꯐꯖꯅ ꯍꯥꯏꯔꯀꯥꯟꯗ ꯐꯪꯍꯟꯅꯅꯕ ꯍꯣꯠꯅꯖꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯀꯩꯔꯥꯎ ꯍꯥꯏꯔꯁꯤꯀꯣ ꯀꯩꯔꯥꯎ ꯁꯤꯒꯤꯁꯤ ꯅꯞꯁꯥꯒꯤ ꯆꯦꯡ ꯄꯥꯏꯕ ꯃꯤꯅ
ꯀꯩꯅꯣ ꯂꯤꯁꯤꯡ 14 ꯈꯛꯇꯅꯦꯕ ꯃꯣꯏꯒꯤ ꯂꯤꯁꯤꯡ 14ꯗꯤ ꯌꯨꯝꯀꯣꯛ 14ꯒꯨꯝꯕꯅꯦ ꯍꯥꯏꯔꯁꯦ ꯂꯧꯔꯁꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯃꯁꯤꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ 20 ꯍꯦꯟꯅ ꯂꯩꯌꯦꯅ ꯈꯜꯂꯁꯦꯕ 20,000 ꯍꯦꯟꯅ ꯂꯩꯌꯦꯕ ꯑꯍꯣ ꯃꯌꯥꯝ ꯂꯩꯌꯦꯕ ꯂꯩꯕꯁꯦ ꯉꯔꯥꯡꯁꯤ ꯃꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ KG 3 ꯈꯛ ꯌꯦꯜꯂꯦ KG 3 ꯌꯦꯜꯂꯦ ꯃꯤꯒꯤꯗꯅ KG 4 ꯌꯦꯜꯂꯤ 5 ꯌꯦꯜꯂꯤ ꯑꯩꯈꯣꯏꯗꯅ ꯀꯃꯥꯏꯅ ꯇꯧꯅ 3 ꯌꯦꯜꯂꯤꯅꯣꯅ ꯃꯌꯥꯝ ꯂꯥꯎꯅꯩꯌꯦꯕ ꯂꯥꯎꯅꯕꯗꯨ ꯒꯃꯦꯟ ꯇꯥꯔꯀꯥꯟꯗ ꯉꯁꯤ ꯉꯔꯥꯡꯗ ꯋꯥꯏꯔꯝꯁꯦ ꯑꯍꯦꯟꯕ ꯆꯦꯡ ꯄꯤꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯌꯦꯟꯕ ꯍꯧꯔꯝꯒꯅꯤꯅ ꯈꯜꯂꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯦꯟꯗꯕꯗꯤ ꯂꯩꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯍꯥꯟꯅꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯩꯒꯤ ꯂꯩꯖꯕ ꯈꯔꯗꯨꯅ ꯆꯥꯔꯁꯨ ꯅꯣꯛꯑꯝꯕꯅꯤ ꯆꯥꯗ꯭ꯔꯁꯨ ꯅꯣꯛꯑꯝꯕꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯥꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯕ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯣꯏ ꯂꯩꯔꯅꯦꯕ ꯑꯗꯨꯝ ꯂꯣꯛꯗꯥꯎꯟ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯀꯥꯔꯐ꯭ꯌꯨ ꯑꯃꯁꯨ ꯊꯝꯖꯤꯜꯂꯤꯕꯅꯤꯀꯣ ꯑꯗꯨꯅ ꯆꯠꯅꯤꯡꯕ ꯆꯠꯄ ꯌꯥꯔꯣꯏ ꯃꯤꯁꯤꯅꯕꯀꯣ ꯐꯥꯖꯟꯕꯗꯧꯅ ꯀꯥ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯍꯦꯟꯅ ꯋꯥꯕ ꯂꯩꯕꯖꯥꯠꯅꯦꯀꯣ ꯃꯁꯤ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ ꯃꯤꯗꯗꯤꯕꯀꯣ ꯑꯗꯣ ꯇꯉꯥꯏ ꯐꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯂꯥꯏꯅꯥ ꯑꯁꯤ ꯁꯟꯗꯣꯛꯄ ꯊꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯁꯤꯡꯁꯦ ꯌꯨꯝꯗ ꯂꯩꯇꯥꯕ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯅꯥꯕ ꯌꯨꯝ ꯑꯃꯗ ꯑꯅꯥꯕ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯌꯨꯝꯗꯨꯒꯤ ꯂꯩꯕ ꯃꯤꯗꯨꯅ ꯅꯥꯒꯅꯤ ꯑꯇꯣꯞꯄ ꯅꯥꯔꯛꯑꯣꯏꯕ ꯁꯟꯗꯣꯛꯑꯣꯏꯕ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯄ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯣꯛꯗꯥꯎꯟꯁꯤ ꯇꯧꯔꯤꯕꯅꯤ ꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤꯀꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅ ꯈꯟꯕ ꯑꯃ ꯐꯩꯌꯦꯕ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯗꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯂꯥꯏꯔꯕ ꯍꯥꯏꯁꯤ ꯆꯥꯛꯄꯨ ꯂꯩꯔꯗꯤ ꯏꯟꯖꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯍꯥꯏꯔꯝꯃꯦꯕꯀோ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯟꯖꯥꯡ ꯄꯤꯗꯦ ꯍꯋꯥꯏ ꯄꯤꯗꯦꯅ ꯋꯥ ꯉꯥꯡꯅꯔꯛꯑꯦꯕ ꯑꯃꯨꯛ ꯉꯥꯡꯅꯔꯛꯑꯦꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ COVID-19ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯐꯤꯔꯦꯞꯁꯦ ꯂꯧꯃꯤꯟꯅꯁꯤꯒꯦꯁꯦ ꯈꯟꯅꯗꯕꯤꯗ ꯆꯥꯕ ꯐꯪꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯆꯔꯥ ꯍꯦꯟꯕ ꯃꯤꯗꯤ ꯀꯌꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯃꯨꯟꯅ ꯌꯦꯡꯉꯨꯔꯒꯗꯤ ꯁꯤꯕꯗ ꯀꯩꯁꯨ ꯌꯥꯝꯅ ꯌꯥꯝꯃꯣꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯂꯩꯇꯕꯗꯨ ꯀꯔꯤꯅꯣ ꯒꯃꯦꯟꯀꯤ ꯃꯥꯒꯤ ꯀꯩꯅꯣꯝꯃꯁꯨ ꯁꯦꯝꯈ꯭ꯔꯦ ꯇꯦꯡꯕꯥꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯇꯦꯡꯕꯥꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕ ꯋꯦꯕꯁꯥꯏꯠ ꯑꯃ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯀꯩꯅꯣ ꯊꯥꯒꯠ ꯌꯥꯕ꯭ꯔꯥ ꯑꯃ ꯇꯧ ꯌꯥꯕ꯭ꯔꯥ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯅꯤ ꯐꯪꯗꯕꯁꯤꯡꯗꯨ ꯆꯔꯥ ꯍꯦꯜꯂꯦ ꯈꯣꯠꯂꯦ ꯑꯃ ꯇꯧꯔꯦ ꯃꯥꯏ ꯄꯤꯖꯔꯛꯀꯅꯤ ꯒꯃꯦꯟ ꯂꯩꯔꯤꯅꯤꯀꯣ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯦꯅ ꯍꯥꯏ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯒꯤ ꯃꯇꯧꯗꯧꯅ ꯑꯩꯈꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦꯕ ꯋꯥꯈꯜ ꯈꯔ ꯐꯥꯊꯁꯦ ꯍꯥꯏꯕꯅꯤ ꯁꯨꯝ ꯁꯝꯅ ꯐꯥꯊꯁꯤ ꯍꯥꯏꯔꯀꯥꯟꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯣ ꯍꯣꯏ ꯑꯗꯨꯃꯛꯇꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯁꯤ ꯂꯥꯟꯒ ꯄꯥꯡꯈꯛꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯂꯣꯛꯗꯥꯎꯟꯁꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯁꯛ ꯎꯗꯕ ꯑꯃꯒ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯁꯨꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕꯗ ꯁꯔꯀꯥꯔꯒꯤ ꯑꯣꯊꯣꯔꯤꯇꯤ ꯁꯥꯏꯠꯇꯨ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯁ꯭ꯇ꯭ꯔꯤꯝꯂꯥꯏꯟ ꯇꯧꯕꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯄꯣꯠ ꯑꯣꯏꯕꯅꯤ나 तसेंबदी अमतक थेंगदब थबक ओइबनिना हुजिक थेंगनब खर खर होरामिना थेंगनबदुदगी परा मयाम सुम फार कान सेंदोरपगी एरिया दो अखोइसु पीसी हैबनी सम सम दारे कांदा एडिशन मरोइना आइना एडिशन दा हंजनिंग से ओवरऑल हुजिक से मरोइना कोरोना वायरस अदुगा कोरोना वायरस की मरम ओरकान लॉकडाउन ai ngasai haijabuduni कोरोना वायरस si sandorokpa launabagi akibamde dum leiri akibasigi manungda mathakta haibatai manungda mathakta relief chana thangnaba aduga tangai phadaba polomsing phanganbagi batang yengpa kanda desam gi atop top district ki sodum in khanbada officing karising le birunguni adum madugi input suleramgani at the same time another question sina satra satri sing haibatai satra satri sing marone guwahati manipur bhavan satra satri sing masing adum yamna lei kolkata da adum khara lei दिल्ली मणिपुर भन यामदे लेते अदुबो अतोपा चाइथोगा सुम लेनबा माइ मागी हॉस्टल लगाइदा पुंजल लेनबा दुम यावरि स्वाइगी रिपोर्टिंग करिसिंग करी करी फंगबा करी करी फंगदबा सरकार की साइड तगिदी तंगाइ फदना चानबा अमसुंग अखोगी लेननबगी चानबा अदुगा लेननबगी पैसा सि फ्री होइनबा फूडिंग एंड लॉजिंग से फ्री होइनबे वफुमदुनि मरोना भवन द लरिबा सिंगो अदो आइना सुम खनबदा मसे ngaraang thambibu wafamni अखोइना इंटरव्यू लौजबदा सरकार की साइड तगी सरकार की यामना मरुइबा ब्यूरोक्रेट हमला थंबिबने अदुना नहांगै नोंगिनी मांगसे चानबा अमसुंग लेनबदो फ्री ओइद्रसु हुजिक्ति मतम सांगजल अमनिना पैसा लोशन की टाइमिंग अमसु ओइदोरिनिको अदुना नोंगिनी मांगदो फ्री ओइरमद्रसु हुजिक्ति फ्री ओइनबगी एरिया अमसु पामखदोइनि हाइजरिबा स्वाइ सिंजी करिसिगी ई पाउ फोनु बिबो लेब्रस हुजिक्कन लेबसे अहानबदा हेक हौरपगी कोई लॉकडाउन इंडिया पुंबगी हौरपगी मतम सावा स्टेजदा कोई मपान लमदा अतो तो स्टेट सिंगदा तमनो हाइबिगिबदो मसिगी रिपोर्ट खर लेरमे मदुगी रिपोर्ट से लेरकपदगी अदु कोई माहिरोय ऑर्गेनाइजेशन मैम तौदना कोतना कोई ऑनरेबल चीफ मिनिस्टर द पाउजे पीदना मरी लेनबसिंग तौबदगी होजिकसे यामना तमनो हाइबिगिबो दुवाइना मागी लेभंगी ओइनदि थुदोंना मागी से की लेरिबा मणिपुर भवन हारसु तोंगा तोंगा स्टेट सिंगदा भवन सिंगदा सुमाइना मोइगी ओइबसे अहानबा हेक हौरक मतमदा कोइदा कंप्लेन तौरअंबा कोइगा पाउ फाउनबगी अदुदा थेंगनरम अवाबा चांगदो होजिकनदि खरा मदु हंधरकदौना कोइना अदुमाइन तौवे दुगा अखोइगी केनोनासु गवर्नमेंट की साइड तगिसु हारिबा जगासिंगदुदा अखोइगी फ्री द लेहननबसे थबकसे लौखत पीना कोइना ताजे अखोइगी लेबसिंगदा
masima adum lay aduga ngarang nahan su akhoi kenoda Andhra Pradesh ki kara manung hanjin ba jaga mogi Pondicherry ga border oiba jaga am da akhoi tribal chingmi kagi mahiroi ahum khak nurse tamaga leiba moi ahum khak mogi mamanabi magi yumda masi akoina leire do mamanabi dugi family duna taba atop moi locality sing da su moi admana leibudu da tongan mi yeng amda yenge kholena moina paw pirapudigi akoina su madu akogi helpline gi akogi chief minister gi office ki da hangi budu da paw gi phaunaraga akogi masigi matang da akoina tawki leire adu sumana adum ayamba mapanda leiba maruina akogi mahiro sing sigi se ahanba horokpadadi masung moi leibum khopum gi kara problem le remi do hojik makki oinati masi akoida masigi akoina paw phauna jaba aduga akoida he horokpada akoida paw phauramba adugi do madudi akoina masi ayamba problem solve tawre hoi amani hojik leramba ye adu mathang paw phauna kanda adum settle tawna bagi area aduni at the same time lekai gi area gi maruina ye liba kholi basing relief material ching phangaliba swaista kari haidi ahobai se madugi yam sausi habna taba ahobai paw se yohola kanda hodana bohona bagi area se kari lebigation sigi relief ki matang se si ne akhoi am nungai ri ngara makta da jo akoina akoigi student organization DESAM khokting nate akoi organization ahum pullaga masi ahum si all naga student association Manipur and some gi yaure duga apun bere baki meru sin panglup aims ki siga koi DESAM pullaga ngarang je akoina punna koi khanaraga ngarang je akoina kainom khak tawbani press statement koi thokpani thokpasi am nungai ri si akoina thokpasi relief ki maroina honorable chief minister na mamangda akoigi haibi ki bigi matungina magi message am khakta koina taja ki bigi matungina mase koina yum amada akoigi magi chang mudu missing da paraga haiwar mudu male chawrana hadu magi phangbam thokpa chang ji mase koi phangdragadi madu koi phangandaba taragadi madu koina madu phangalamdabda senariba mioi singdo madu agency oirasu cheng yen bagi laikai gi natragana madugi mogi assembly constituency dugi MLA oirasu amorsu madu koina media gi mangna mase koina miyam gi asukam luruba tanjais da miyam gi chakhau matpane na koi masi lauraga akoi masi media da phongdokani haidana akoina lautopani aduga iroina na akoina amakaksu maruina mahirosing Imphal area da leiba maruina tongan ba topa Manipur gi arara pa mafum singdagi tampaki oraga chingi oraga yumda hanbang ngamhaudaba koi saida rent house lauraga leiba aduga topa hostel da leiba oraga halaudaba masigi singse masigi keno singsi leiragadi masi akoina DESAM na paw phawiro koi angam level da masi akoina mateng pangani madu dum koi sem saraga lei haidana akoigi madugi su grievance sel ma hangena akoina telephone number se ahum piraga akoi se madwaina thokjabani ado masi miyam sina kamaina lobibino do koina kitang khara taw male adu akoigi mahiro singi mari lenana koina telephone number pigi bise mahiro singi complaint am laktre jikse laikai da akoigi di chiengje ngasagi kanona akoi editor na thambi hido na laikai gi chiengje kg akoigi di kg ahumdang yeli mari yeli yumdom ge mai ta masigi complaint masinga ta lakre jikse adi akoina kitang taiwona ba akoina thamjagri ba akoigi keno duga miyam dai lai bise khara taiwona mong adu masi waraga so akoina adum miyam dagi sigum pena da basi leiramina akoi mari leina basing da masi akoi taksalaga masi kari problem le binu masi kamai toroga miyam gi pena da base miyam thener bu khudong cha da basing se masi akoi khangan na ba haidana adum akoina wari ta tare aduma sumana lei matam se da pena da badi mayam am leire hojik se bajiki leire ba relief ki keno mayam se piu matam se da aduna masi akoina aje phole thengna jabada laikai si adum yam phajana government local ji phare akoi pen da kai bulete ha laikai adum sometimes yawe aduga penda badi yam leire adu penda basing jiga boiga yam phajana tawena khan basing jiga yam phajana tawe hai sidi masing hena phangaga phangmu phangdoi wari te transparency dugi wari ne ba hojik kan lakchari se adum atopa khurai gi jaga khara da aduga sugnu gi jaga khara da ade to topa nawria pakhang lapgi jaga khara lai se mapungna kogi sugnu assembly constituency manung le pangan tabi hare bulam se mogi stage da mogi club anima moi club se social development and sporting club kawe aduga atopa club amasina mu South Eastern Manipur Development Organization haina club ama club anisiga aduga mogi pangantabi development committee pangantabi hadina leisiga moji pullaga moi sida chiengje moi agency duga pullaga moina yenmina matamda sahi se moji missing wina pare chai manga suraba angang dagina hek moi khundu da leiba atopa lamdagi laga atopa khundagi laga moi da matam kharagin leiba bu yauraga moi hek khunda leiba mipum khudi mak chai manga gi matak leiba se masi paraga piyu matamda yum mi momda ching kg mari gi changda phange hadanga sa ko report phange koi pangan tabi sida pen da kanam leite keno da laiba poto club ki miyam yaure kal development committee yaure ching singai lai na ko khunda mi singai lere adu koi mi singai thungna singai yen thosi ko hai kanda kg ani dang thungbo ahum dang thungbo mari dang thungbo su magi thumam thoi poto magi thungmo tom miyam pena da amuk leite miyam nungai adu atopa jaga khara dana lai si kaya lai akoi khunda kaya lai ino
kaya kaya yelino khoi khunda mi kya leino phomphom thokpasina kya no phom haiba singje transparency je leitaba area duda ꯑꯗꯨꯒꯤ transparency ꯂꯩꯇꯕ area ꯈꯔꯗꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ make over ꯇꯧꯅꯦꯅ ꯈꯜꯂꯤ ꯆꯨꯝꯊꯣꯛꯈ꯭ꯔꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯏꯗꯤꯁꯟꯗ ꯑꯩꯅ ꯑꯔꯣꯏꯕ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯔꯥꯎꯟꯁꯤꯒꯤ ꯑꯣꯏꯅ ꯀꯃꯦꯟꯁꯦ ꯃꯔꯨꯑꯣꯏꯅ ꯐꯪꯗꯕꯒꯤ ꯁꯨꯡꯐꯪ ꯐꯪꯗꯕꯒꯤ ꯊꯣꯏꯗꯣꯛꯄ ꯋꯥꯀꯠꯇꯤ ꯂꯩꯇꯕ ꯃꯥꯜꯂꯦ ꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯉꯁꯤꯒꯤ इवनिंग बोग इवनिंग में अखोइना पुंग अहुम मरी से स्वाइसे बोग सुबंग फंगदब जगह से मसे अखोइ जगह खर लई मसे अखोइना खुराई जगह खर यावे दु अतो अतोप जगह सिंग दसु हजि फाउद अखोइ सुबंग फंगद्रीना अखोइगी मसिगी पोसे मया अदुम लई ओके सुबंग फंगदबा अतै अयाम मफमसिंग फंगनगरे यस अनेम वांग खर लईबा अदवाइगी एरिया दुमा ट्रांसपेरेंसी लेतबगी करिगी दो मथंग लाकपसिंग द सुंजु सुंदर सिंदर तो माले दुगा देसामगी प्रेसिडेंट हाइबिरिबा सुमाइना फंगदबा एरिया यावरदि मदुम दंगदी खरा थुना फंगन गिबा मथौ तागने खले अतोपसिंग करिसिंग फंगगा फंगदबा सेबेरानी खरा याम फंगबा फंगदबा दुना मनिको सुफंग फंगद्रदि मदु कनो तौनी हाइबे वफमदुनी यामु मता खुद थांगन पिदे याम थुना केनो ngangbidi ngwali केनोनी इशूसे अनि निको एडिशन की मतंग दगी सोंथोरेसे अखोइना अखोइ हानदी कनोगी मणिपुर की मपानोगी यो और नतगना अखोइ लेबाक्सिगी वांगबदा लेबो यो माइरोइ मयामा ओर नतगना माइरोइ नतब मयामा लेबगी पाउ अखोइगी मोइसी लौथोपियो अखोइ चानिङाइ लेत्रे थाङाइ लेत्रे हाय पोट मयाम लाय अखोइ संग मंगमौद्रे लॉकडाउन मरम ओरगा अखोइ वारे हाय मयाम अखोइना सोशल मीडिया दा लाकपसिंदो हौजिक्ति लाकना उगिद्रेना लौइ अदो हौजिक्सी गवर्नमेंट की अमखक उइ ngasi ka ubani ko ina अखोइगी www.tengbang.in ने अमखक यावइ ngasi वेबसाइट अमखक मसिना पीरिसी कइनो हाकंदा मयाम से मसिदा लाकपिरो मपानदा लेबे मयाम सिंदो चाउदा हौजिकी वेबसाइट तो अमतंग हाइबि हाइदि w होय मीना मान www हम ले को दो रातन डॉट एरगा कइनो हागा tengbang हाबा तेंग मतेंग पांगो tengbang.in ने नाय ओके tengbang.in .in मसिदा मयाम से लोइ चंगबिरो अद आइगी लेफम लेतबगी अवाबा हाइबिरो देन अदगी कदोरे चानिङाइ लेतबगी मपानदा लेरगा अखोइ चानिङाइ लेते न साइ हारबा मयाम दो लेति हाइबिरो मदुगी दमकता गवर्नमेंटना सीनियर आईएएस ऑफिसर अमखकसे मदु कंट्रोल तोंगनबा ओन तगमर थेंगनबा मदुगी अवाबदो कोहननबा मामा रेडी तौ लेरबने 24 आवर हांग लेरब पोट मनेबा सिदा तौबिरोना ngasiदगी हांग लेग पोट म लेरे अदुना मपांगी पोसे आई तमना तमना सोल्व अदुम फरकने है फरकने ना आई लौ याम नुंगांग बिनो अवाब खरदि जोइन तेंगरनी अवाब सिंदो थुना कोकने अदु अनिसुबदा ngасagi अखोगी हौजकी सिदा सिंग फंगदबगी सिदा मयामना केजी मरी फंगी मंगा पिगदबदा ओम पिगदबदा ना तौ मयाम सिंगे मसी कोंगना पांबई अमक्तने आइना हाइजनिंगिस अखोगी अनंब लेकाय लेकाय दा अखोई सिगुम थोइब इरांगसे पॉलिटिक्स का मरी लेने बदों हेक तौ मसी याम सुमदे अदुना आइना पामजबी वानी को से असे हाना अखोगी रेशनिंग एजेंट हाइ तारिको लेकाय लेकाय दा सिंग ये लिसिंग जे मसी सो अदुम याहुनबा अदुगा खरे हेना को ट्रांसपेरेंट ओइननबा लेकाय की क्लब ता सिना क्लब ता सिनरेना एजेंट दु याहुलेदना याहुलगा क्लब की मेंबर सिंग दुगा पुन्ने ये लगदिबको सिंग कयाम लायसु खंगनी अदगिदी लेकाय लेकाय दा कया येली कया लेमी कनाना खरे हेना वा थेंगदबा खर दिजोइन थेंगनरेमिना सेमदोकनबगी माने सोइ लौरनी माने मसिगी से सेमदोकपसे आइना क्लब ता रेस्पोंसिबल लहुन जे सिनेबो क्लब ता पिरसी सेंगदो लेकाय दा पिरो फ्री दा पिबनी अदुगदी लेकाय दा लेबा मयाम सु तोरगदी ऑपोजिशन हाइबा ते रूलिंग हाइबा लेते खरे हेना सोनोमी जु खंगनी अदे खरे हेना इना कोनोमी दुदी माने सेंग पिदसु यानी मयम दा कोट लेबनी कोट अहुम लेबा मी दा इन सेंग गदं पिदोनो सिगम येंगदनेबा इंजांग नापि हिंगोन मयाम मसिदा मान कोइ लेबदुदा आइना मंगदा हवाई थिंदो दुमन करिनो अरसबुदी लेतबा लायरबा सु नोमबा अहन सोलबा मयाम लेदुदा केजी अनि हिंजन कदोगे सिंदा सिकनाना खंगने ngасai दुदी रूल दे येलिन रूल दे येलकदोनिको रूल कमाय तो रूल नो मयामना खंबि नुआइको नफसागे काट पाइबसे नाखुमबसे पाइरम यावी सुमदब याम यावेबको अदु याम तपताना लायरब मिसो पिरमदब यावेबा फंगदबसु यावरिबा अदुगदी क्लब की वॉलंटियर मयाम जे याव तारगदी मोय ट्रांसपेरेंसी ओइरे चेनबा यादरे अदुगी पोतो अदुना मसिदा पॉलिटिक्स ताइना मतंग दोनि हाइजनिंग बसे हुजि हाइबिबदो हिंगोल नुंग याम चांग लेबा कोर्ट ता फौ हेरगा लेबा हाइबदि हाइबा तामोनतिको अदुगा येलकपा इस्टदि मरोइने येलकपा इस्ट थुंगदि वारोगोम लेदोइनेबा अदुरा इन हाइजनिंग इन अदुइदो याम थुंगदबनमनि खरदि दुम थुंगन गिबदो येलकपा सि वारिनि गो एक फंगद्रदिने इना खुनबो हेरा अमो हेरा दुम अखोइ कमाइ कालिनो सि दुम खनबने सम सम हाइरगा आई हाइना दुम फंगजरसनो तबो यस खरा याम लेबने ने सिदंग तोबिरो सिदंग पेनबिरो वारिनिको अदुगा सुगेन नेद्रदि गो आई हाइजबदो अदुम चोइ थोलो कनोनिदा मतंग सिदा गवर्नमेंट की ओइबा पिरेपि लेरे लेरेनि लायरबा सु येलो इना कुम सु येलो थबक तबसु पिरो ना हाइने
ada aina luxury di ngasagi photo yen bedo pigum si hai bena tida Yes. masana voluntarily ai di da Yes, I love the Roy. I love the Roy. Civic I sense love the to Roy. make sense. I love the Roy. Ai gi se me I am love le the musically film today. Yes, voluntarily I love the Roy Haido. Kanagum the Hena Nungai the Pangandoni, symptom to contribute some Nagara. Senyam Sauna, relief CM relief and the Pisata Namtraso. ngamdraso Adu Supersata Makalande. hoi mane siang do boktung di mana ai da hen bada lak padro som de jok padi as kana kum pale jeda bamna hejen sa ja kisun Jam chumbore. moi da pija kisun na adu ki broad minded lo khar chok thok pado Hoi. adu ki do akoi sei da khunai sa later bra ba Okay. ai leine ne khale ba Leine. ai kan do wari da ai le jog ge ba sim matang da akoi ki somdagi break lokthonu pisia de hairapko Hoi. hajukido khambiro da aida Hoi. tasengmokte I scientific question am toge torombane ha break ki matung laksarage fajana tawiro sem sabiro yari yari break ki matung da impact news ge jana manipur yeng bi ba punam ki phamda thuna pujun laksage impact news meng ta dun lebio break ki matung da yeng bi ba punam pu am kana taram nok sari overall india gi ba record data chi hoji phobu da pau gi kari gi atopa sandorok posing da si india gi infected habitai lai khoi corona virus na solaba mi oi around 1000 cross to grabani adubo thadorok record ki matungina hoji phogle ri 987 ni aduga si gi masing se 25 ni hoji phogle ri se aduga naramba singsidagi recover toroga chakibasi 87 mi oi recover naramba matung recover toroga chakra hoji phogle ri se aduga active case oin le ri se 875 ni hoji phogle ri se aduga hoji india gi pm ni sina aduga manipur gi oirabada Jenimsta hujik baruina nahan UK dagi halakhibi adugum chahi kulumdoi nupi macha se hujik Jenimsta leirisi ngarang se baruina Facebook ta kaida social media da viral chingkari singoiba authority ki site gi madu lana thagat pa singkari sing dandi phanghangani khoni haibi wafam sing lekhre aduga baruina Jenims ki site gi thambirakpa Jenims ki official oba ekoi gi pawmui singkari sing chalu thambirakpa wafam sing se hujik phawda Jenims ki PPE gi gari gi singse hoji phogi onde award padi leti letri makha tarak pada sum thengnarakpa sum changakpa sum attend torokpa doctor singkari singse changi singse solaba mi gi manak sang padadi PPE protective personal protective equipment saibani masi yam mathau ta ba haibatai masi hoji mogi onadi award padi leti letri adu makha ta na phibam se kari gumba positive ki kari case lakpa taragati swai se khare hena pam singi kari wafam duni at the same time hoji phogda sahi kulumdoi khaktangai di benipu misa UK dagi halakpa Impal West ki jaga dagi Jenims ta hoji chuk lebi basi maroina hana hoji se ICCU ni ICCU se kari gino harakanda nahan gi khoi gi chai numit mari ni mangani phajalakpa aduga another 10-14 days ne count toropka kanda hapta ma mangda lakataba hapta ma week ahead se kitang section na thamningba section na yengning maduna maram orakanda pibam sokidana bani ko solka dollar sok tona ba ICCU da ship to way upon duni aduga nupi masa sina hoji phogda demand torok pase doctor gi through the demand torok sing se nobel sing kari sing paningi heavy offer ma at the same time hojikti electric thaklong ngamjal lakan ising sona ba khona ba electric boiler sing kari sing hairak pasing lekre thoidona pibam sokchen ba khochen bai ofam leite mayam nungang bino Manipur gi oiba hujik oiba film se India gi datai haijagre edition nain lakshan ning base baroina hujik se garang so khone social media da mayam da tawwa apil ne baroina Medicine ambulance service kari gi matang sing ahamba hek ahamba positive case lakpa kan da lekai thingjan ru ba samban kharu ba sing kari sing legre edition adu hujik imung manungi even imung gi manung dagi manungi imung manungoi wafam haip tai ko ambulance to thawrano to o ka haiba sam hare kan da ado mani leiba mi sing se mai service sector tongan bangak active service ta army oiba police oiba army oiba do lan la akanda chuti lok thoro di phakta ni ko law and order film tat phatre bu onang police oiba to puru adi phakta do ni ba marab di system am nei jari ba doctor oiram sing do corona virus lang dok churok pudi nang thabak dok tho ara gadi aduna swai dani system collapse to hai do se manipur goina kharati pharaba malai film sing che lekai de kharamba sambal sing Medicine ambulance service ki matang da manang moina kanu to busi appeal to busi sigum film se sum thengan leragadi ekoi meyam da phangalamba Medicine ambulance service to phangan bada wana tholopugi kari gi area sing people cooperation pibio wara busu wana pakalapsu pakana pibam puna thengna mina siabi area duni kari wafam thaminingi edition
ꯍꯧꯖꯤꯛꯀꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯆꯦꯛꯁꯤꯟꯕꯁꯤꯗꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯆꯦꯛꯁꯤꯟꯕꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯦ ꯑꯗꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯍꯥꯏꯅꯔ ꯂꯩꯔ ꯋꯥꯅꯤ ꯑꯗꯣ ꯑꯩꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯒ ꯃꯔꯝ ꯆꯥꯗꯅ ꯍꯦꯟꯅ ꯀꯤꯁꯟꯕ ꯍꯥꯏꯕꯁꯤꯒ ꯃꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯀꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯤꯅꯔꯤꯁꯤꯁꯨ ꯁꯤꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯦꯜꯊ ꯁꯥꯔꯚꯤꯁ ꯁꯦꯛꯇꯔꯁꯤꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯑꯣꯏꯔꯁꯨ ꯉꯁꯥꯏ ꯃꯣꯏꯗ ꯇꯥꯃꯣꯅꯁꯨ ꯀꯩꯅꯣ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ PPEꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯀꯩꯅꯣꯒꯤꯁꯦ ꯏꯀ꯭ꯋꯤꯞꯃꯦꯟꯒꯤꯁꯦ ꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯃꯤꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯆꯠꯂꯨꯔꯤꯕ ꯃꯤꯗꯨꯅ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯐꯝꯗ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯒꯤ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯃꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯨꯒ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨꯅ ꯍꯦꯟꯅ ꯀꯤꯕꯒꯤ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝ ꯅꯛꯅꯕ ꯌꯥꯝ ꯆꯥꯎꯕ ꯃꯔꯤ ꯂꯩꯅꯕ꯭ꯔꯥꯅ ꯐꯥꯎꯖꯕ ꯂꯩ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯁꯤꯡꯗꯁꯨ ꯑꯣꯊꯣꯔꯤꯇꯤꯅ ꯃꯥꯒꯤ ꯃꯄꯨꯡ ꯐꯥꯕ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ PPEꯁꯦ ꯃꯁꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯃꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯐꯦꯃꯤꯂꯤꯅ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯒꯨꯝꯕꯗ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯊꯦꯡꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗꯤ ꯁꯨꯝꯕ ꯂꯥꯏꯅꯥꯁꯦ ꯄꯛꯑꯝꯕꯅꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯣꯛꯅ ꯁꯝꯅꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯕ ꯋꯥ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯈꯣꯏ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯥꯁꯤ ꯅꯥꯔꯒꯗꯤ ꯍꯦꯛꯇ ꯁꯤꯔꯅꯤ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤቭ ꯑꯣꯏꯗꯅ ꯀꯩꯅꯣꯗ ꯖꯦꯅꯤꯝꯁꯇ ꯂꯥꯌꯦꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯇꯦꯁ ꯇꯧꯕꯗ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯔꯤꯄꯣꯔꯠ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯅ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯕꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯤꯁꯟꯕ ꯌꯥꯝꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯉꯣꯏꯗꯕ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯈꯟꯖꯟꯕꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯈꯜ ꯆꯥꯎꯊꯣꯛꯃꯤꯟꯅꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯁꯥꯔꯚꯤꯁ ꯁꯦꯛꯇꯔꯗ ꯂꯩꯔꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯣꯏꯔꯁꯨ ꯅꯔꯁꯦꯁꯁꯤꯡ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯔꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯐꯦꯇꯔꯅꯤꯇꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ ꯇꯧꯕꯇꯕꯨ ꯆꯦꯛꯁꯤꯟꯕꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯀꯤꯁꯜꯂꯨꯕ ꯑꯗꯨꯝꯕꯗꯤ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯃꯊꯧ ꯇꯥꯗꯦ ꯄꯣꯖꯤꯇꯤꯚ ꯔꯤꯖꯜꯠ ꯐꯪꯉꯣꯏ ꯃꯗꯨꯅ ꯍꯦꯟꯅ ꯃꯥꯡꯖꯕ ꯃꯗꯨ ꯍꯦꯟꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯗ ꯍꯣꯜ ꯁꯤꯁꯇꯦꯝꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯇꯥꯃꯣꯗ ꯇꯁꯦꯡꯕꯗꯤ ꯌꯦꯁ ꯍꯧꯖꯤꯛ ꯗꯦꯁꯥꯝ ꯑꯦꯗꯤꯁꯟ ꯊꯝꯕꯤꯔꯤꯗꯣ ꯑꯍꯥꯟꯕꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯔꯦ ꯍꯥꯏꯁꯤꯗꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯄꯥꯈꯠꯄꯗꯨꯕꯨꯗꯤ ꯍꯦꯛ ꯑꯗꯨꯋꯥꯏꯗꯨ ꯔꯤꯑꯦꯛꯁꯟ ꯈꯔ ꯂꯩꯔꯨꯔꯦ ꯁꯝꯕꯟ ꯊꯤꯡꯖꯤꯜꯂꯝꯕ ꯈꯣꯠꯄ ꯈꯔ ꯁꯨꯝ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯂꯩꯀꯥꯏꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯊꯣꯡ ꯊꯥꯎ ꯂꯥꯎ ꯊꯤꯡꯖꯤꯜꯂꯕꯗꯣ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯗꯨꯒ ꯀꯣꯟꯅ ꯚꯥꯞ ꯇꯥꯔꯛꯄꯗ ꯌꯨꯝꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯩꯒꯤ ꯌꯨꯝꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎ ꯑꯃ ꯊꯣꯡꯒꯥꯟ ꯃꯄꯥꯟ ꯂꯩꯍꯧꯕ ꯋꯥꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯡꯕꯗꯨꯅꯤꯀோ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯈꯔ ꯇꯞꯊꯔꯦ ꯑꯍꯥꯟꯕ ꯄꯥꯈꯠꯂꯨꯕꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯐꯥꯗꯅꯔꯦ ꯑꯗꯨꯅ ꯈꯔꯗꯤ ꯐꯕꯒꯤ ꯐꯤꯕꯝ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯑꯣꯚꯔꯑꯣꯜ ꯗꯦꯁꯥꯝ ꯏꯗꯤꯁꯟꯗ ꯊꯝꯕꯤꯕ ꯋꯥꯍꯪꯗꯨꯃꯨꯛꯅꯤ ꯌꯥꯝꯨꯛ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯌꯥꯝꯨꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯕꯗ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤ ꯀꯔꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯀꯥꯟꯗ ꯁ꯭ꯋꯥꯏꯁꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯦ ꯈꯔ ꯐꯖꯅ ꯈꯔ ꯍꯦꯟꯅ ꯁ꯭ꯇꯣꯛꯇ ꯊꯝꯕꯤꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯩꯕ꯭ꯔꯥ ꯑꯗꯨꯋꯥꯏꯗꯨꯃꯒ ꯑꯦꯗ ꯇꯧꯕꯤꯔꯝ ꯇꯥꯏ ꯀꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ PPE ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯇꯦꯛꯇꯤቭ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯋꯥꯠꯂꯝꯃꯤ ꯋꯥꯠꯂꯦꯅ ꯂꯧꯕ ꯇꯥꯕꯅꯤ ꯚꯥꯏꯔꯁꯁꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯁꯦꯝ ꯁꯥꯔꯕ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯣ ꯂꯩꯇ꯭ꯔꯒꯁꯨ ꯈꯔ ꯈꯔ ꯂꯩꯕꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯚꯥꯏꯔꯁꯁꯤ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯦꯁꯁꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤ ꯐꯪꯉꯕꯅꯤ나 ꯑꯗꯨꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇ ꯌꯥꯗꯦ ꯂꯧꯈꯠꯄꯁꯤꯗ ꯀꯅꯥꯅꯣ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯀꯅꯥ ꯂꯩꯒꯦꯅ ꯍꯥꯏꯔꯀꯥꯟꯗ ꯗꯣꯛꯇꯔꯁꯤꯡ ꯃꯥꯕꯨ ꯂꯥꯌꯦꯡꯕꯒꯤ ꯗꯣꯛꯇꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯛꯄꯗ ꯂꯩꯕ ꯃꯥꯒꯤ ꯀꯩꯗꯧꯕ ꯃꯌꯥꯝ ꯁꯤꯃꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯗꯣꯛꯇꯔꯗ ꯅꯠꯇꯦꯀꯣ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨꯗꯤ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁ꯭ꯇꯥꯐ ꯃꯌꯥꯝꯅ ꯄꯥꯡꯉꯤꯕꯅꯤ ꯅꯔꯁ ꯃꯌꯥꯝꯅ ꯄꯥꯡꯉꯤꯅꯦꯕ ꯁꯤꯝ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯚꯥꯏꯔꯁꯁꯤ ꯃꯣꯏꯗꯒꯤ ꯂꯧꯔꯤꯕ ꯁ꯭ꯋꯥꯞ ꯃꯌꯥꯝ ꯃꯥꯒꯤ ꯈꯅꯥꯎꯗꯒꯤ ꯂꯧꯕ ꯅꯥꯇꯣꯟꯗꯒꯤ ꯂꯧꯕ ꯃꯌꯥꯝꯁꯤꯡꯗꯨ ꯂꯧꯔꯒ ꯂꯦꯕꯣꯔꯦꯇꯔꯤꯗ ꯇꯦꯁ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯣꯏꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨ ꯑꯃꯅꯦꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯁꯤ ꯂꯩꯀꯣ ꯃꯣꯏꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯁꯤ ꯄꯣꯠꯁꯦ ꯄꯤꯒꯗꯕꯅꯦ ꯄꯤꯕꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯧꯕ ꯑꯃ ꯎꯞꯁꯜꯂꯒ ꯃꯥꯏ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯁꯤꯗ ꯃꯥ ꯑꯃ ꯎꯞꯁꯜꯂꯒ ꯑꯗꯨꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯎꯕ ꯌꯥꯔꯣꯏꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯕꯨ ꯄꯨꯟꯁꯤ ꯃꯁꯥꯁꯦ ꯀꯟꯗꯣꯏꯅꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯣꯏꯅꯦꯕ ꯃꯥꯕꯨ ꯉꯥꯛꯊꯣꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯁꯤꯅ ꯑꯩꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯇꯧꯔꯣꯏꯅ ꯈꯜꯂꯀꯥꯟꯗ ꯊꯕꯛ ꯇꯧꯔꯀꯥꯟꯗꯨꯗ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯃꯥꯗꯧꯅ ꯊꯕꯛ ꯇꯧꯅꯤꯡꯉꯛꯀꯗꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯤ ꯋꯥꯠꯄ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯕꯨ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯐꯦꯜ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯆꯪꯉꯤꯕ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯦ PPEꯁꯦ
mi amana kayam khoi mathau tage se khoi yeng doine aina ai doctor ni aina laing bada ngasagi nupi du gi nupi msa ma laing lai je se da mai ma song kan da ai adu gi lore mai pot sai ma pun si lore ai ro ko kan da ma du automatic oina to mai thar da me mang ga ne si pot ha amuk ke sini adi amuk ke sini adi smai tau na si ma magi doctor amana om lak sang dar ba magi pijol om lak khong ne mangarak sang dar ba mangarak khong ne si pot ama le ada atopa ama doctor sing kanano kan da ngasagi ahan bada lakpa di mi ama si magi symptom hafet phangaka lakpa pose ase kanana waina du no hakanda ngasagi doctor kangbu omna leine mana waina ra kanu da du da kan balaina no kamai to bono na wari saningai leitna adu ki doctor kangbu sing ju then maga le minani mayam da su ngasagi PPE ki equipment che masi pi de yadi masi moi de phanggo de ne aduna sima leire then atopa tangai phadragadi ngasagi ambulance ta quarantine gi ni khang dia mangi ni pure ba kang usu si na doini ko si mayam je kaya maru gi yeng biro adurgadi rim su maru oi then adagidi jenim su maru oi then adagidi tangai phadana akhoi manipur leiba akhoi gi ambulance kari gi private sector ambulance sing leire then adagidi kare akhoi gi primary health center sing mayam sing je sida su tangai phadana mari bunga da makhoi changane changbasina maram oirakanda ngarang Manipur government kini na yaure ibad poto Manipur government laibani kano to adu purpose kano to di ngasagi transportation to di NSPC na moina kano to bani sponsor to bani port laibe di pasadu Manipur government pi do ni pura ido ngasagi PPE do 1300 ni hai 1300 ni hai hana gi sokta khara man laibe duga kano ki 2000 mukta ne blai sing adu yamdi han bagi oina kano da sang PDR way jenim sa sang PDR way lady report mana lady report mana smai tok na mathang pi gi bada numini humni ki sam pira ga di kono weba ado ai yam thuna yorkane na khali moina sum ta thaja bada Monday hadi hayeng na to hangse se another consignment ama madu ma pot mayam am yorkane na khali ado awat pa le roi sigidi awat pa le roi sida khoina yam kanna khoina hairu kan de ngamna bu phone rakani ga mena madu mieng sanga le na sima khoi yengmina ba summe na khali okay aduga maroina hujiki haijabo service kari matang da mayam sum corporation pi haningwa hoi adu maroina sadurano yaururano saduraga di yum sanga anu ga haiwi wafom laga di pium la kornu go maroina hujiti corona virus ki akiba duni hanagi anaba hanagi general anaba sing say heart ki any problem tholo pay any emergency da ambulance se mathok ta doini ajari ba adu madu thengna dor ba layang na doctor na adu mathok ta doini ba adu wafom da ambulance ki am da thamgi please go ahead akoi pongmi ni akoi se thabak tori ni front line da mayam gi service tori ni ko koi se information si am maru ni information pi dia ponte information na thengna doini ba hoji corona virus se covid 19 thengna doi se miyam da wakalon pi be se ne pi bagi thodang se akhoi ai hak samuk su encourage bi sar su yamaru ne yum da kari hai bi gi amti yeng biyo tabiyo ai gi nupi na kari hai ai gi isana kari hai yeng biyo simale sapira nu hai sapira nu thabak tu di ai gi kanna ngana kan da ga da na na miyam gi thabak tong ni do na hak sire ga di thabak toro do ni ado nang na hingawra ga di ko na thabak tu lisa ga hoi budi paw lo buni ado boro ambulance ko thoro ko lo si hari ne ba naksala ka doi ne ba si hari ne ba smai tok tu na ambulance thori su dum haram gani aduga doctor su dum haram gani loi hai ne ko doctor su thabak tokpiro haram gani wai manung na loi lei ne ko sima adagidi den atopa ama mung yeng se ko adagidi ai gi hingonung sina asma di ngak lai tan ne ko gari tu mo sapani ko press ne to injo mathong ngom kham ngote nga lega quarantine center da sang gani nga lega doctor unram gani man ne khoi le kai da na pusala ka do ne se masi hainari ne khoi hainari ne ba ai go da hainaba mai tok dra ngasagi ambulance horiba nupa da hainar gane nupa da haibiram gane aduna akhoi gi marak sida hena kisan ba ma yawe se masi chumde akhoi loina ma khangi laina si karino kamai torga hoji hoda kamai tawni akhoi da kamai tong sangoi da ge si isana khang ai bu isana ai shine lambi ba ni yacha gadra ne ai di bisma sunatna masagi shine lambi ja ponte ba akhoi su section lim ne ba precaution sta kai haba sali are globe then are box makan puru sanari hakta ne ba are tangai phada ba hamda kamai tong no unani magi masai gi protocol ma piridna meter amagi wang wada lerag wari saba kai dogi hai mayam su leidna sa na bu sinjak leite ha dum tadi ni bazar da la ga kai thin da la ga da pot lebe queue le pang ami aduga moi akhoi ge no gi ambulance soba driver du na adugi damuk tadi moi na changan inde pain inde kari gi no sin khoi ai koina ai ning ge aduna aina simatang da appeal ma tong
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯆꯠꯂꯨꯕ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯄꯥ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯠꯂꯨꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯏ ꯃꯌꯨꯝꯗ ꯒꯃꯦꯟꯅ ꯃꯗꯨꯒꯤꯗꯨ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯜꯐ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯋꯦꯅ ꯇꯧꯔ ꯊꯝꯃꯦꯕ ꯈꯨꯕꯥꯛꯁꯤꯗ ꯈꯨꯗꯝꯁꯤꯗ ꯅꯝꯃ ꯊꯝꯃꯦꯕ ꯅꯝꯃꯤꯕ ꯄꯣꯠꯁꯦ ꯀꯣꯛꯄ ꯌꯥꯄꯣꯟꯇꯦꯀꯣ ꯑꯩꯈꯣꯏ ꯚꯣꯠꯇ ꯁꯤꯖꯤꯟꯅꯕ ꯏꯪꯛꯇꯣ ꯑꯗꯨꯅ ꯅꯝꯃꯤꯅꯦꯕ ꯁꯨꯡ ꯀꯣꯛꯄꯣꯟꯇꯦꯀꯣ ꯃꯥ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯤꯁꯤ ꯈꯪꯍꯜꯂꯤꯅꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯗ ꯃꯌꯨꯝꯗ ꯂꯩꯕꯁꯤꯗꯕ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤꯅ ꯂꯩꯀꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯃꯥꯒꯤ ꯃꯌꯨꯝꯗꯨꯗ ꯃꯤ ꯑꯃ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯛꯑꯒ ꯊꯝꯃꯦ ꯑꯃ ꯇꯧꯋꯦ ꯊꯝꯍꯟꯅꯤꯡꯗꯕꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯁꯤ ꯂꯥꯛꯑꯦ ꯁꯤ ꯇꯧꯕꯤꯅꯣ ꯁꯤ ꯇꯧꯕꯤꯅꯣ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯆꯠꯂꯨꯕ ꯃꯤ ꯂꯥꯛ ꯑꯃꯨꯛ ꯆꯠꯂꯨꯔꯒꯗꯤ ꯂꯥꯛ ꯑꯃꯗꯨ ꯂꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯥꯛꯀꯗ꯭ꯔꯥꯕ ꯑꯗ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯂꯣꯏ ꯅꯥꯅꯤ ꯍꯥꯏꯕꯁꯨ ꯂꯩ ꯄꯣꯟꯇꯦꯕ ꯁꯦꯜꯐ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯗꯨꯗ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯗꯤ ꯍꯦꯟꯅ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯃꯐꯝꯗ ꯊꯝꯕꯒꯤ ꯀꯩꯝ ꯀꯥꯏꯗꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯄꯤꯔꯒ ꯃꯣꯏꯗ ꯋꯥꯈꯜꯂꯣꯟ ꯄꯤꯔ ꯂꯩꯔꯤꯅꯦꯕ ꯃꯁꯥ ꯃꯊꯟꯇ ꯑꯥꯏꯁꯣꯂꯦꯁꯟ ꯑꯃ ꯁꯦꯝꯖꯔꯒ ꯀꯥ ꯑꯃ ꯁꯦꯝꯖꯔꯒ ꯂꯩꯒꯗꯕꯅꯤ ꯑꯗꯩ ꯂꯣꯏꯅ ꯃꯁꯥꯒꯤ ꯌꯨꯝ ꯂꯩꯇꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯂꯩꯇꯕꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯂꯩꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯃꯒ ꯂꯩꯔꯤꯁꯤꯅꯦꯕ ꯒꯃꯦꯟꯁꯤꯅ ꯂꯣꯏꯅꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯍꯧꯖꯤꯛꯁꯤ ꯁꯥꯊꯤꯕ ꯂꯩꯅꯥꯅꯦ ꯁ꯭ꯋꯥꯏꯗ ꯀꯤꯗꯅ ꯆꯦꯟꯕ ꯃꯊꯧ ꯇꯥꯗꯦ ꯆꯦꯛꯁꯤꯜꯂꯒ ꯊꯦꯡꯅꯕꯗꯨꯅꯤ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯖꯧꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯍꯧꯖꯤꯛꯁꯤ ꯃꯉꯣꯟꯗ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯊꯤꯡꯉꯝꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟ ꯌꯥꯝ ꯌꯥꯎꯏ ꯃꯥꯅ ꯂꯩꯅꯥ ꯄꯨꯁꯜꯂꯛꯄꯗꯧꯅꯒ ꯃꯌꯥꯝꯁꯤꯅ ꯃꯥꯁꯤ ꯃꯌꯥꯝꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯗꯧꯅ ꯇꯧꯋꯦꯕ ꯅꯣ ꯑꯗꯨ ꯂꯥꯜꯂꯦ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯅ ꯃꯤꯌꯥꯝ ꯖꯦꯅꯔꯦꯜꯗ ꯑꯝꯇ ꯑꯩ ꯍꯥꯏꯖꯧꯂꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯁꯦ ꯃꯩꯔꯥ ꯑꯃꯃꯝ ꯀꯠꯂꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯊꯨꯅ ꯐꯒꯠꯂꯛꯁꯅꯣꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯝꯁꯦꯕ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯌꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯁꯝ ꯁꯝꯅ ꯂꯥꯏ ꯈꯨꯔꯝꯕꯤꯌꯣ ꯃꯌꯥꯝꯕꯨ ꯇꯠꯀꯦꯔꯥ ꯀꯠꯂꯣꯏꯔꯥ ꯇꯧꯕꯇꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯌꯧꯕꯤꯌꯨ ꯃꯥꯒꯤ ꯏꯃꯨꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯕ ꯑꯋꯥꯕꯗꯣ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯦꯅꯤ ꯂꯥꯏ ꯅꯤꯡꯕꯤꯔꯣ ꯈꯨꯔꯨꯝ ꯀꯥꯟꯗ ꯈꯔ ꯌꯧꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯧꯕꯤꯌꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯤꯕꯝꯁꯦ ꯊꯨꯅ ꯐꯒꯠꯂꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯍꯥꯏꯗꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒ ꯑꯋꯥꯕ ꯍꯥꯏꯁꯤꯗꯤ ꯍꯪꯕꯤꯌꯨꯀꯣ ꯅꯨꯡꯉꯥꯏꯕ ꯀꯥꯟꯗ ꯍꯪꯉꯨꯗꯕꯗꯨꯗꯤ ꯍꯦ ꯑꯩꯈꯣꯏ ꯕꯥꯔꯗꯦꯒꯨꯝꯕꯗ ꯆꯠꯇꯕꯗꯨꯗꯤ ꯀꯩꯝ ꯈꯜꯂꯣꯏꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯃꯤꯅ ꯑꯋꯥ ꯇꯥꯔꯀꯥꯟꯗ ꯆꯠꯍꯧꯗꯕꯗꯣ ꯍꯛꯇꯣꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯄꯨꯟꯁꯤ ꯑꯁꯦ ꯃꯤ ꯑꯁꯦ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯗꯨꯅꯤ ꯑꯗꯨꯒ ꯂꯨꯔꯕ ꯇꯥꯟꯐꯝꯗ ꯊꯧꯅꯥ ꯂꯩꯅ ꯊꯦꯡꯅꯕ ꯉꯝꯕꯗꯨꯅꯤꯀꯣ ꯃꯤ ꯍꯥꯏꯔꯤꯁꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯎ ꯃꯈꯥ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯦ ꯀꯦꯟꯗꯜ ꯑꯃ ꯀꯠꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯉꯥꯛꯇ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯚꯔꯑꯣꯜꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯈꯣꯏ ꯅꯛꯄꯗꯨ ꯂꯩꯖꯔꯦ ꯑꯩꯒꯤ ꯃꯌꯥꯝ ꯑꯃ ꯁꯣꯛꯏ ꯃꯌꯥꯝ ꯑꯃ ꯅꯥꯔꯤ ꯅꯥꯗꯅꯕ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯈꯜꯅ ꯈꯟꯊꯔꯀꯥꯟꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯒ ꯃꯥꯅꯤ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯗꯨꯒ ꯑꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯍꯥꯞꯇꯣꯏꯅꯦꯕ ꯅꯪ ꯐꯔꯛꯀꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯆꯍꯤ ꯑꯉꯥꯡꯅꯤ ꯅꯍꯥꯛ ꯆꯍꯤ 22 ꯀꯩꯗꯧꯔꯦꯒꯦ ꯃꯥꯏ ꯐꯖꯔꯛꯀꯅꯤ ꯀꯩꯝ ꯋꯥꯔꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯍꯟꯁꯦꯕ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏ ꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝ ꯏꯒꯤ ꯃꯇꯦꯡ ꯄꯤꯁꯟꯁꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯩꯇꯕ ꯌꯥꯎꯈꯠꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯅꯥ ꯍꯥꯟꯅꯗꯤ ꯏ ꯀꯠꯀꯦ ꯍꯥꯏꯕ ꯃꯌꯥꯝ ꯆꯣꯡꯊꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨ ꯀꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯃꯣꯏꯗ ꯁꯤꯒꯤ ꯑꯅꯥꯕꯁꯤꯗ ꯏ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕ ꯏꯟ ꯖꯦꯅꯔꯦꯜꯗꯁꯨ ꯑꯗꯨꯝ ꯑꯅꯥꯕ ꯌꯥꯎꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯏ ꯀꯠꯅꯕ ꯄꯣꯠꯀꯥꯁꯦ ꯁꯣꯁꯤꯌꯦꯜ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯕ ꯑꯩ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯀꯦ ꯏꯗꯤꯁꯟ ꯃꯔꯨꯑꯣꯏꯅ ꯍꯌꯦꯡꯁꯦ ꯅꯍꯥꯟꯒꯤ ꯑꯃ ꯌꯦꯟꯈ꯭ꯔꯦ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯌꯦꯟꯈꯤꯕ ꯃꯥꯜꯂꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯗꯨꯀꯥꯟ ꯍꯥꯡꯍꯟꯕꯒꯤ ꯀꯔꯤꯒꯤ ꯔꯣꯁꯇ ꯍꯥꯏꯗꯤ ꯃꯇꯝ ꯄꯤꯔꯀꯥꯟꯗ ꯖꯒꯥ ꯁꯤ ꯍꯥꯡꯕ ꯑꯩ ꯈꯪꯕꯗ ꯍꯌꯦꯡ ꯇꯥꯗꯧ ꯃꯥꯜꯂꯤ ꯍꯌꯦꯡ ꯁꯤ ꯇꯥꯗꯣꯏꯅꯤꯀꯣ ꯍꯌꯦꯡ ꯃꯟꯗꯦꯁꯦ ꯃꯣꯏ ꯊꯣꯛꯈꯤꯕꯗ ꯃꯟꯗꯦ ꯇꯥꯗꯣꯏꯅꯤ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯃꯦꯟꯇꯦꯟ ꯇꯧꯕ ꯈꯣꯠꯄ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯈꯤꯇꯪ ꯑꯍꯥꯟꯕ ꯇꯨꯞꯇ ꯈꯤꯇꯪ ꯆꯃꯝꯅꯕꯗꯤ ꯊꯣꯛꯄ ꯃꯥꯜꯂꯦ ꯍꯥꯡꯕ ꯌꯥꯔꯦꯁꯨ ꯍꯥꯡꯗꯕ ꯑꯗꯨꯒ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯈꯔ ꯊꯦꯡꯊꯕꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯀꯔꯤꯁꯤꯡ ꯎꯈꯤ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩ ꯑꯗꯨꯒ ꯏꯟ ꯀꯦꯁ ꯃꯔꯨꯑꯣꯏꯅ ꯂꯥꯏꯛ ꯑꯩꯈꯣꯏ ꯅꯍꯥꯟꯕꯨꯗꯤ ꯍꯥꯏꯅꯩ NCC ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯚꯣꯂꯨꯟꯇꯔꯤꯂꯤ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯃꯦꯁꯤꯅꯔꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯑꯋꯥꯕ ꯊꯦꯡꯅꯕ ꯍꯥꯏꯁꯦ ꯁꯨꯝ ꯋꯥꯠꯁꯜꯂꯛꯏꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯦꯁꯤꯅꯔꯤꯁꯦ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯔꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯈꯔ ꯚꯣꯂꯨꯟꯇꯔꯤ ꯊꯣꯛꯄꯤꯔꯛꯎ ꯀꯥꯏꯔꯁꯨ DESAM ꯁꯦꯝ ꯁꯥꯕꯤꯕ꯭ꯔꯥ ꯁꯤꯒꯤꯁꯦ ꯑꯜꯔꯦꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯤꯒꯤ COVID-19 ꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯈꯔ ꯁꯤꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯍꯧꯔꯛꯄ ꯏꯚꯟ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯔꯐ꯭ꯌꯨ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯜꯔꯦꯗꯤ ꯑꯩꯈꯣꯏ DESAM ꯑꯃꯗꯤ AIMSꯀꯤ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯑꯩꯈꯣꯏ 100 ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯀꯩꯅꯣꯅ ꯒꯣꯔꯃꯦꯟꯅ ꯃꯊꯧ ꯇꯥꯕ ꯚꯣꯂꯨꯟꯇꯤꯌꯔꯗ ꯃꯊꯧ ꯇꯥꯕ ꯃꯦꯟ ꯄꯥꯋꯔ ꯃꯊꯧ ꯇꯥꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯁꯤꯖꯤꯟꯅꯕꯤꯌꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔ 100 ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯦꯝꯃꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯛꯁ ꯐꯣꯔꯁꯅ ꯁꯦꯝꯃꯒ ꯑꯗꯨꯒ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯥꯛꯁ ꯐꯣꯔꯁꯁꯤꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ
ꯑꯩꯈꯣꯏꯗ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯅꯕ ꯑꯩꯈꯣꯏꯒꯤ ꯈꯪꯖꯕ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗꯨꯗ ꯏꯚꯟ ꯅꯍꯥꯟꯒꯤ ꯉꯁꯥꯏ ꯇꯥꯃꯣꯅ ꯃꯃꯥꯡ ꯌꯥꯎꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯁꯃꯟ ꯈꯥꯔꯛꯄꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯗꯥꯏꯔꯦꯛꯇꯤꯞꯁꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯖꯕ ꯈꯨꯟ ꯂꯩꯀꯥꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏꯅ ꯂꯩꯔꯕꯧꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅꯤꯅ ꯇꯉꯥꯏ ꯐꯗꯕ ꯀꯔꯐ꯭ꯌꯨ ꯐꯅꯌꯥꯝ ꯊꯝꯃꯁꯨ ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯐꯅꯌꯥꯝ ꯇꯧꯔꯁꯨ ꯇꯉꯥꯏ ꯐꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯃꯁꯤ ꯍꯦꯛꯇ ꯊꯤꯡꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯇꯧꯋꯤ ꯑꯗꯨꯒ ꯌꯥꯝ ꯈꯔ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯔꯛꯄ ꯃꯊꯧ ꯇꯥꯔꯛꯄꯁꯤꯡꯗ ꯀꯩꯅꯣꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯦꯟ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯔꯒ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯨ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝ ꯁꯥꯔ ꯂꯩ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯇꯩ ꯃꯇꯝꯗꯤ ꯂꯣꯏꯁꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯄꯨꯡꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯤ ꯇꯣꯄꯤꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯔꯤꯂꯤꯐꯀꯤ ꯔꯤꯂꯤꯐꯀꯤ ꯂꯩꯕꯁꯦ ꯔꯤꯂꯤꯐꯀꯤ ꯂꯩꯕꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯔꯤꯂꯤꯐꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠꯆꯪ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯈꯟꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯆꯥꯕꯒ ꯃꯔꯤ ꯂꯩꯅꯕ ꯐꯨꯗꯁꯤꯗꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕꯁꯤ ꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ FCSꯇ ꯆꯠꯂꯒ FCSꯀꯤ ꯗꯥꯏꯔꯦꯛꯇꯔ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯋꯥꯏꯁ ꯉꯁꯥꯏꯒꯤ ꯂꯥꯛꯅꯔꯤꯕ ꯐꯪꯉꯤ ꯇꯧꯅꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯈꯪꯅ ꯃꯁꯤ ꯑꯩꯈꯣꯏ ꯊꯝꯕ ꯃꯊꯧ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤꯅ ꯍꯥꯏꯖꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯊꯝꯕ ꯃꯊꯧ ꯇꯥꯏꯅ ꯈꯟꯖꯕꯗꯒꯤ ꯑꯩꯈꯣꯏ ꯃꯁꯤ ꯆꯠꯂꯒ ꯗꯥꯏꯔꯦꯛꯇꯔ ꯎꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯨꯕꯅꯤ ꯗꯥꯏꯔꯦꯛꯇꯔ ꯂꯩꯕꯤꯔꯝꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯒꯣꯗꯥꯎꯟꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯤꯡꯗꯣ ꯑꯦꯜ ꯕꯤꯔꯦꯟ ꯍꯥꯏ ꯃꯥꯒꯤ ꯑꯗꯨꯝ ꯔꯦꯁꯄꯣꯟ ꯐꯖꯅ ꯄꯤꯔꯛꯇꯦ ꯑꯗꯨꯝ ꯏꯚꯟ ꯃꯣꯏꯗꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ DCꯁꯤꯡꯗ ꯁꯦꯟꯅꯕꯅꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯣꯏ ꯈꯪꯗꯦ ꯍꯥꯏꯗꯅꯐꯥꯎꯗ DC ꯁꯦꯟꯅꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯩꯗꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯕꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯏꯟꯚꯣꯜꯞꯃꯦꯟꯁꯦ ꯋꯥꯠꯑꯦꯚꯔ ꯀꯩꯅꯣꯒꯤ ꯔꯤꯂꯤꯐ ꯄꯤꯕ ꯍꯥꯏꯔꯁꯨ ꯔꯤꯂꯤꯐꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯄꯤꯕ ꯍꯥꯏꯔꯁꯨ ꯑꯃꯁꯨ ꯃꯁꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯏꯟꯚꯣꯜꯞꯃꯦꯟ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜꯒꯤ ꯏꯟꯚꯣꯜꯞꯃꯦꯟꯁꯤꯡꯁꯦ ꯃꯁꯤꯒꯤ ꯍꯣꯏ ꯍꯣꯏ ꯃꯁꯤꯒꯤ ꯏꯟꯚꯣꯜꯞꯃꯦꯟꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯁꯤꯗꯩꯁꯤꯗ ꯈꯔ ꯍꯦꯟꯅ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯤꯔꯕ ꯃꯤꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯤꯔꯕ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯅꯤꯡꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯤꯔꯒꯗꯤ ꯃꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯗꯣꯔꯤꯅꯤ ꯑꯣ ꯑꯩꯁꯦ ꯂꯝꯗꯝꯁꯤꯒꯤ ꯃꯤ ꯑꯃꯅꯦꯅ ꯑꯩꯁꯦ ꯀꯥꯎꯟ ꯇꯧꯕꯤ ꯑꯩꯉꯣꯟꯗ ꯁꯦꯟꯅꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯡꯊꯣꯛꯀꯦ ꯑꯦꯗꯤꯁꯟ ꯌꯥꯔꯕ꯭ꯔꯥ ꯑꯩ ꯀꯩꯅꯣꯝꯇ ꯑꯩ ꯂꯥꯛꯆꯗꯣꯏꯅꯦ ꯌꯥꯝ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯇꯣꯏꯅꯦ ꯁꯨꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯑꯦꯗꯤꯁꯟ ꯍꯥꯏꯕꯤꯕꯗꯣ ꯉꯁꯥꯏꯒꯤ ꯗꯤꯔꯦꯛꯇꯔ ꯎꯅꯕ ꯈꯣꯠꯅꯕ ꯍꯣꯏ ꯊꯕꯛ ꯆꯤꯟꯕ ꯃꯔꯨꯑꯣꯏꯅ ꯆꯦꯡꯒꯤ ꯀꯔꯤꯒꯤꯁꯦ ꯌꯥꯝꯅ ꯃꯁꯤꯁꯨ ꯊꯕꯛ ꯀꯩꯅꯣ ꯁꯥꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯁꯤꯡ ꯌꯥꯎꯕꯤꯅꯕ ꯑꯩꯈꯣꯏ ꯍꯥꯏꯖꯩꯕ ꯑꯗꯨ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯗ ꯃꯅꯨꯡ ꯍꯨꯠꯄꯗ ꯌꯥꯎꯕꯤꯕ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯗ ꯌꯥꯎꯕꯤꯕ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯁꯨ ꯃꯊꯧꯗꯤ ꯇꯥꯔꯤꯅꯤꯀꯣ ꯂꯧꯖꯅꯤꯡꯉꯤꯅꯦ ꯀꯃꯦꯟꯁꯦ ꯃꯤ ꯅꯍꯥꯟꯒꯤꯗꯣꯏꯁꯨ ꯑꯩꯈꯣꯏ ꯉꯥꯡꯕꯁꯦ ꯅꯠꯇꯦ ꯃꯣꯏ ꯉꯥꯡꯕꯁꯤꯅꯦꯕ ꯑꯗꯣ ꯑꯁꯣꯝꯗ ꯊꯕꯛ ꯆꯤꯟꯕꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯀꯔꯤꯁꯤꯡꯅ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯗꯨꯅ ꯃꯊꯪꯗ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯛꯄ ꯌꯥꯏ ꯁꯥꯎꯕꯤꯔꯨꯒꯤꯅꯨ ꯁꯤꯅꯤ ꯁꯨꯝ ꯍꯥꯏꯔꯀꯥꯟꯗ ꯁꯥꯎꯖꯗꯦ ꯃꯤꯅꯤꯠ ꯑꯝꯇꯪꯒ ꯀꯩꯅꯣ ꯇꯧꯖꯒꯦ ꯃꯤꯅꯤꯠ ꯑꯝꯇꯪꯁꯦ ꯑꯩꯈꯣꯏꯒꯤ FCS ꯅꯠꯇꯕ FCIꯒꯤ ꯑꯩꯈꯣꯏꯒꯤ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕꯅꯤ나 ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯐꯪꯖꯕ ꯐꯥꯎꯗ ꯃꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯆꯦꯡꯒꯤ ꯌꯦꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯦꯡꯅꯔꯤꯕ COVID-19ꯁꯦ ꯃꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯃꯣꯏꯅ ꯍꯥꯏ ꯃꯊꯪꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ AAY ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯁꯤꯒꯤ ꯅꯞꯁꯥꯒꯤ ꯆꯦꯡ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯊꯣꯛꯄꯅꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯦ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯟꯑꯣꯐꯤꯁꯤꯌꯦꯜꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯆꯤꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯤ ꯀꯩꯅꯣꯁꯦ ꯇꯣꯟ 19,900 ꯃꯥꯒꯤ ꯐ꯭ꯔꯦꯛꯁꯟ ꯈꯔ ꯂꯩ ꯆꯥꯎꯔꯥꯛꯅ 19,900 ꯂꯩꯕ ꯇꯣꯟꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯦꯖꯤꯗ ꯍꯣꯟꯇꯣꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯁꯦ ꯚꯣꯇꯔ ꯅꯠꯇꯕ ꯄꯣꯄꯨꯂꯦꯁꯟꯗ ꯄꯥꯕ ꯃꯇꯝꯗ ꯃꯤ ꯑꯃꯃꯝꯒꯤ ꯆꯦꯡ ꯀꯦꯖꯤ 4.5 ꯐꯪꯉꯦ ꯀꯦꯖꯤ 4.5ꯒꯤ ꯀꯦꯖꯤ 4.5ꯒꯤ ꯆꯥꯡꯗꯤ ꯐꯪꯉꯦ ꯍꯣꯠꯂꯨꯔꯒꯗꯤ ꯑꯗꯣ ꯃꯁꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯊꯦꯡꯅꯔꯤꯕ ꯃꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ ꯈꯔ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯦꯟꯅ ꯐꯪꯉꯝꯗꯕ ꯌꯧꯔꯝꯗꯕ ꯑꯦꯔꯤꯌꯥꯁꯨ ꯌꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯦꯔꯤꯌꯥꯗꯣ ꯆꯦꯛ ꯇꯧꯔꯗꯤ ꯌꯥꯝ ꯃꯇꯝꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯀꯣ ꯑꯩ ꯍꯥꯏꯖꯗꯣꯏꯅ ꯑꯩ ꯁꯥꯏꯠꯇꯒꯤ ꯊꯝꯖꯅꯤꯡꯉꯤꯅ ꯊꯝꯕꯤꯔꯣ ꯈꯔ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯔꯤꯃꯥꯔꯛꯁ ꯑꯣꯏꯅ ꯑꯩ ꯁꯥꯏꯠꯇꯒꯤ ꯈꯕꯔꯒꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯂꯩꯒꯦ ꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤ ꯎꯕ ꯐꯪꯗꯕ ꯑꯦꯔꯤꯌꯥ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯀꯩꯒꯤꯅꯣ ꯐꯪꯗ꯭ꯔꯤꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯨꯁꯨ ꯍꯧꯖꯤꯛꯀꯤꯗꯨꯗ ꯉꯁꯥꯏꯒꯤ ꯏꯗꯤꯁꯟꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ FCSꯇ ꯍꯪꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯗꯣ ꯄꯥꯎꯈꯨꯝ ꯄꯤꯗꯦꯗꯣ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯩ ꯋꯥꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯩ ꯋꯥꯅꯤꯀꯣ ꯃꯣꯏꯅ ꯃꯤꯌꯥꯝꯗ ꯆꯦꯡ ꯐꯪꯍꯟꯕꯒꯤ ꯊꯧꯗꯥꯡ ꯃꯣꯏꯅ ꯂꯧꯗꯦ
supply line moidi dukane amon da moidi dukane aduga asagi phangandu dukanano district authority da government sinai district authority da DC da sinai aduna moidagi seng kaya singre kuma tawre do godown swai da laini ya koyenga da sulai paking da sing poni moina su khangwai authority moina ga oiro ebo sima lere adagi masagi kano gi FCI gi haido adu asumba paune COVID-19 je ngarang na da lakho pot amane aduga COVID-19 lakane na sing hana paya ponte ahan bagi oina balong sina bon April thage du sira thoi wane ko adam mathang mai mai sinjara mai authority leader sarkar leader yam sinjara ni mai sinjara ko ba chief minister leader hojikti marul sinjara kani yes khabar gi matang ko bada policy matang se policy si akhoi hokar sin naw singna policy si yelu habi yade mogi demand khara tawi government ta demand si aina sum khan bada mogi demand si ta maru oina ngasai gi moida health ko problem khara moina kijaba khara leibase hand sanitizer gumba then adagi di mask gumba adagi akhoi hand glove gumba se khara pen bagi demand ma tawi then atopa mana mogi demand tawbada akhoi gi kano se moida kano gi life haidar ko life insurance ma yahon biu hai pot ma yawi deposit ado pi de godi moi thabak tawro haban thabak tawro haji moi tang ku thama thobuk thabak tawro na hana matam thagi ban okay ado government ta tawbo demand ni maram sa sa da government legislation no ado hoje akoina live poti ai ngasai aham ma thamja gri ni ko COVID-19 nei se information na khoi mayong do ne miyam do wakhal pi basina mayong do ne manipur government na lupa mayam ma sang ne india government na lupa mayam kro mayam haidaraga advertise tawri da she do's and don'ts mayam yaure ne ado ki poto miyam da yo hondaga kamai do khabar phumai kai kana bale ke akhoi gi responsible hayom le pau se have se na electronic media have se essential oi port amani na ma se manipur government na sakhanga bani lau phokra port amani india government na lau thoba port amani ba aduda karigumba khar khaki damakta akhoi na ma se sum moina protest tawini na thingbai port se ma se ai tawoning de ba adagi maru no hujiki matam sita hujiki tangai padaba chirba ta jani insurance ki kari wafam do covid ki kari coronavirus ki pibam se farga kan da lockdown se lere kan da dumari saba yani hujik makti adu na thingin madu ngai do mande mane last ai haje diko akhoi se khanagum se paumiga saga gamen ka hokar ga gamen ka khanagum se akhoi punna thengna mina se sima akhoi 21 days ni ngasi sin mi tarung ni ongni khale 6 days 5 days sang pan ngasi se 5 days ne ko mi kaya wala gi par yeng biu 15 days mo wadi 15 days ne wadi ne ko awa mayam lakini buji awa mayam lakini masi akhoi mayam na ne lingjen manana kamai torga koi COVID-19 se mai the pinam ni ko je wakhalon torkanda lingjen manana thengna mina yes tawon to hujik se ko intum front line di tu hare ka da baro ne police ki sinau sing front line se doctor nurses aduga doctor medical ki kari staff sing kari sing dai sing moi se morum dai thawai ko bak to ha po na rin me adu lady phim se control to na ba police force sing kari sing yamna chi da ba kan mo hai ta yam challenging oi ba tax ne ko ne sum yeng ja ba da hujik phok to curfew akoi le se curfew lockdown leiba singse mi lakpa singse karai sa tono ko tono maram cha da ba sing dudi halan ge ba ko ling ge ba dum wi go yam chana yam ka han ba thabak sing kari sing am to uti ada karim ka da mi sing hara ko da poker phui ga yo pok si ke am sum ja no ado area do dum ai haina adum tai chan da ba wa phom oi da ba jala adu gi matang chu khara yaw bo ko sing kari sing ahan bada moina haram basi lockdown to basi lekai da khoi gi pau se pu basi thinge number 1 okay sima akhoi samal khajang in chappa ya ja pot ma campaign ama lerami adu campaign du loire aduga loina na amu kamai tawya ga mi kharna hoi pau se pubir kanu pau se dagi COVID-19 je sadrok pa ya na adu su pau se dagi COVID-19 sandore se leiti mayam se be loi wakhal loi tamina re jikti adu su leite ho jikti la kanu da ho jiki akon police side de ko leite police ke side tagi maduda police no smite on ot padagi phu padagi hokar do smite on kai re kole am tawre hoi sapanga moro ko se moi dagi hoi official go ta de aduga leram taraga su madu matung da tawbi aroi tawganu ko oina ne DGP na adum hair ga yai ana khangda da na kai da na soro ga sorom su yai tan ba ko pam tawri na tan da su ya de lan mai base thokpa ya dre har ga thong bai chang hele dunu yengoro na ko ri yom sa la tham bu di hang do yeng be area am le bu duni thola no har di tholok pai area duni edition adu tawon ta ngasi ping news do lak pi ba adu ngasi gi agenda manipur se mapung phan bi buge te telo selak pati kai khom jere ges ani mako amuk kan thagat chen ngasi gi damak ta tim pik news agenda manipur matang solution jena batan ja jarole adu landam se tholi ba thodo atu kya game re chum report ke tamang pik news me ta adu le